Thoubal District ki achouba Keithel singi manungda ama oiriba Wangjing Lamding Keithel na konba National Highway 102 gi tongan mapham anida nouna saba traffic boot ani ngasi Hounabi Matung inna Khangbok AC gi hanagi MLA Okram Landhoni na sangaduna miyamda khutsin-nakhre. Ngasi Sanggakhre traffic boot ani adu Wangjing Tentha AC gi MLA Paunam Brozen amasung Khangbok AC gi MLA Okram Surjakumarna amamam katpani. MLA Paunam Brozen na katpa traffic boot aduna Wangjing New Market Irabot Square Hairok Lamkhaida sabani aduga MLA O Surjakumar na katpa traffic boot aduna Wangjing Lamding Keithel gi mayoknana salungpham Lamkhaida sabani. Boot animak highway gi crossing area da sabani. MLA anina traffic boot ani katpiduna Keithel da pochai laiba lakpa miyamda lambi lanthok lansinda hena kudong chaba oinaba sinbi bagi damak Wangjing Lamding Keithel Shopkeepers Development Association na MLA anibu taubimal khangba utpaga loinana thagatpa wafam kaya thamki. Loinana traffic boot ani hangdokpada morally support tawbirakhiba Thoubal amasung Kaksing district ki DC sing amasung SP sing amadi highway development gi authority sing busu association asina thagatpa phongdokpaga loinana miyam nasu traffic ki niyom ngakna lambi jathok jasin tawbina basu Wangjing Lamding Keithel Shopkeepers Development Association gi maikei dagi appeal tarakli. Panba yabadi Wangjing Lamding Keithel asi akoibada khundariba khul sing maru oina Hairok Kairembikhok Salungpham Lamding Cherapur Tentha Wangbal Uyal na chingbagi amata ngairaba achouba Keithel amani.